Kuki narco terrorist singna lamdam asigi yellow fruit singda landarakliba asi taraina lawde haina Kabui Union Manipur Bishnupur District Chairman Golmai Jiten Kabui na phongdurakli Wapham ase kokomi ge meeting makhada proxy war khudak lepu Kuki terrorist singi mathakta crackdown to haiduna United Protection Committee nambol amade Kabui Union Manipur Bishnupur District na silaga nambol bazar da chatakiba wakat mefam amada mahak na phongdukibane wakat mefam aduda mahak na hai kumja English ngani kunhumdoi May Ohundagi Horakiba Irang State Jahi Ohum Helaklabaso, Irang Lushin Bagi Mahut Kuki Singna, Mite Kaktanatana, Tongan by Yellow Fruit Singda on Sinduna, Mihat Mipun Gitabak Chetara Madugi Manung Chenna, Litana Masung Kamjongda Kahinba Tong Kaya Chatarakli, Bom Amade, Nongmay Siznaduna, Tankul Naga Singda Attack Chatari, Masidasunatana Jamjaraba Mioy Kaya Faduna, Marimakong Kanghandana Tamle, Asigumba Tong Asi Lamdam Asida, Punna Kundaminari by Yellow Furu Kuding Magna Taraina Lode, Indiagi Prime Minister Narendra Modi Nasu Hiram Asida, Midyang Changiduna, Irang Asi Lushana Bohotnabiu, Asigumba Fibum Asida, India Lingakna, Tumina Leshilagade, Irang Asi, Hena Paktok Chaktoratuna, Akiba Fibum amada lakpa yai haina maakna makatana phongdokhi haibadi makoina aikoigi misam praja kyabo aikoi dayam tina ot naituna aikoi dayam bom to tapsin duna siba yaba aikoi dayamarum dong laubi kita sigiba misam aikoi angang ani bom po khai beda isa isu angang ani ku hatkiba sigiba aikoigi misam ahum sigiba aikoigi naga tangkun naga aikoigi litan gi tawdokta embus tawkiba makoi ahum maribo moi embus tawduna ta apna hatkiba aikoi condemn tawi yaragadi aikoi manipur sarkar amasung aikoi india sarkar ani sina afaba solution purakuna aikoi manipur aikoi bu in tapa manipur afaba leba manipur ma leba sati purpa oendio Micham